Han Mamukta crime update special Mari Subat Tangkak Tabi Ribisim James Shaguzam Natanamoxari. Masaki Tangkak Asi the Tongan Babar Manung the Togiba case Ohum, Amona Puduna Laxen. Case Amadi, Kolkatagi case, Miam Hena to in a Kangalari. Adu case as Gimatanga update Machamachamasa Magi Karakalai. Karapunchin Arkan the Miangi mid Nakong or Nenavagi the Makta Pujarapan. Ani Suba case na, Assam the Tokiba Todokama, Hibadi, Tushan Chalubano Pimasama, Rape Satadana Hundok Piramba, Adugi, case Adugi. Yamna interesting oiba update soidena tabiyo yamna angakpa phawigani ahum subana Muzaffarpur Bihar da thokiba anoba thodok amani mamangda Muzaffarpur da thokiba thodok ama dalit ki nupi masa amada mioi taruk sangduna rape sathaduna halaga hondoklamba case adugidi update laktri thoromasi 90.0 wahong radio loinana Diamond TV hariba tonga platform nipanda amukata sandokpa sigumba thorum asida Tabiri Sing Biri Puning Loxing Oinamagidama, Tamjava, a Kanaba Thorum. Kolkata case the Gahan Malokachagi. Kolkata case Asida polygraph test Sanjay Roysi, Makan Kudimokito. Masida Han Munumita Mahan Haikibu Wafum to the Hojik, Wahikara Tadok Tajantorul. Karigomagi Wafum Masida Tadok Tajantokrabati case as the Lato Krabadi, Karila Kadot. Police Namabu polygraph test, Inono Sibia in Satariba Asida, Todok Adu, Mahaka the Changlu, Jumi, Mahana Changlubadu Pung Mariga Minute, Taramangadani Haibo from Hari. Postmortem report ta Pung Mariga minute tara manga degina Mariga minute nifu phawgi manungda lekhidaba doctor se sibani habi report si postmortem report lakre miyamna su khangnare adubu sanjayna Pung Mariga minute tara manga da changubani haiba wafam ona tainena wafam se amuk haiba horagli CCTV da mahagna sangkhiba matamna Pung Mariga minute mari adurabdi mana karigi da mutu oida bangang hawjik mongonda kanagumana insinba yawrabra mahagna hairakpada ka adugi manungda changlubada doctor asi already Siraga Lerame Haibo Wafamsini. Matam Karagi Mamang Mahak Masani Yazakibadi, Mahaku Police Hek Paba Matamda, Mahakpu, Parsi Toduna Hatpiu, Mahak Case Asiki Chenavani Haiduna, Karigitamukum. Housing Naxil and Lavamatamas the case Asidagimana, Ule Pare, Tori Bagi Maramasi, Karigino Hibasin. Tasena Mahak Mapamadugi Ki with the Gichele, Mapamaduda Mahak, Changlubomatamda Doctor Adu Siraga Lerami, Haibo Wafamasi, Karigidam Taharibano. Tasena Harabadi Mahak Minambo Wapamamadi, Nang. Mahang Haikibada, Numit Adu red light Kimapamda, Mahak Shatlui, Madusu, Mapam Anida Mahak Shatlu Habasi, Police Taharam. Masigi Matanga, Civic Volunteer Oiba Mahaki Mamana Sorok Kobama, Arzikar, Hospital Asidasu, Adumakle. Hariba, Saurup, Hariba Mahaki Mamana Asi, Sibiaina, Mahak Wahang Pahang. Wahang Pahang Bumatam the Mokoinigi Wapamana Badikarino, Harigadi, Sauruki Mayamba Ama Arzikar Hospital the Masanu Aitabadigi, admit Todunule. Numit Asida, Hybidi Todok Tokodoriba August Kitang Mapangi, Asi Manguinaba Tang Nipangi, Numit Asida, Mayamba Asi, Arjikar Hospital the admit Tobodu the Mayambagi Manak the Changlui, Matamadu Pung Taramatuitare. Howzik Lagnibo from Si Pung Taramatuishi, Chumbra Hybasini. Yes, Chummi. Pung Taramatugi Mayada, Soroki Mayamba Navasi Manakta, Sanjay, Amadi, Saurab, Mayamba Nari, Badugi Manakta Chunky. Badugi Mokoi Pung Taramatui Hela Matunda Toloki. Tolaglaba matungda makoi ani yu thaki yu ngawraba matungda makoi ani red light ki mafam amada bike ta chalami bike se sanjay gi bike sorop ti bike thoba haiti hari loinena makoi ani red light ta chale habasi tabiri basing red light karino khangba duma yawbiram lagani aikoi gi side di thoidona tabada anga koiba mafam sing nupi na masagi sadong yonba mafam red light hariba mafam sida makoi ani changkhe habasi makoi ani chatpa matamda red light ki mafam asida Saurab Hariba Mioi Asi, red light ki kada chunky. Adubu, Sanjay di, Mahak Sanki di. Masigi Wafam Simu, Makata, but Karigi the Moksangriban Haibu Wafam se, Amulaksagi. Taseng Haraba the Mokui, Madugi Mafam Changnuru, Matunda, atop red light Amada, Setna Hariba Mafam de Mokoyoki. Mafam Dudumu, Biar Taki. Maduda, red light Saurab Amuksanki, Sanjay Mapan de Lehoki. Sanjay na Mahaki girlfriend da, video call da, phone toki. Phone toba matamadu da nupi da mahangna pi thongdaba photo tharu haiduna nupi adu haiki nupi aduna su photo tharaki haibo wafam si masigi khudam sangdam masigi aseng wafam asi sanjay gi phone da yauram loinan hairibo wafam sing asi timeline amamam to ina police ni yenglakpada chap chaba wafam sing asi pung tarama thoi khare helakpada soroki mayamagi manakta changba madudagi amukhana chetna hariba mafam duda red light ki mafam da chatpa tongan wafam sing asi CCTV gi collection amaka police na toro wafam sing asi achumbani haibasi adubu karigi damukta sanjay na red light ki mafam aduda mahangna sangkhidabani police na hangba matamda mahak sel yaudabagi changdabani haibo wafam asi
ꯑꯇꯣꯞꯄ ꯃꯍꯥꯛꯀꯤ ꯄ꯭ꯂꯥꯟ ꯑꯃ ꯍꯥꯟꯅꯗꯒꯤ ꯂꯩꯕ꯭ꯔꯥ? ꯋꯥꯐꯝ ꯑꯁꯤꯅꯤ ꯍꯧꯖꯤꯛ ꯂꯥꯛꯂꯤꯕ ꯋꯥꯐꯝꯗꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯃꯐꯝ ꯑꯗꯨꯗ ꯆꯠꯂꯨꯔꯕ ꯃꯇꯨꯡꯗ ꯁꯧꯔꯚꯀ ꯃꯈꯣꯏ ꯑꯅꯤ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯗ ꯂꯥꯛꯈꯤ꯫ ꯍꯣꯁꯄꯤꯇꯥꯜꯗ ꯂꯥꯛꯂꯕ ꯃꯇꯨꯡꯗ ꯁꯧꯔꯚꯀ ꯃꯈꯣꯏ ꯑꯅꯤ ꯃꯌꯥꯝꯕꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯆꯪꯉꯒ ꯃꯌꯥꯝꯕꯗ ꯄꯩꯁꯥ ꯄꯤꯌꯨ ꯍꯥꯏꯈꯤ꯫ ꯃꯌꯥꯝꯕꯅ ꯄꯩꯁꯥ ꯄꯤꯔꯛꯈꯤꯗꯦ꯫ ꯃꯗꯨꯗꯒꯤ ꯁꯧꯔꯚ ꯃꯍꯥꯛ ꯃꯃꯥꯟꯅꯕ ꯑꯃꯗ ꯀꯣꯜ ꯇꯧꯔꯒ ꯃꯃꯥꯟꯅꯕꯗꯒꯤ ꯄꯩꯁꯥ ꯈꯔ ꯂꯧꯔꯒ ꯁꯧꯔꯚ ꯃꯌꯨꯝꯗ ꯆꯠꯈꯤ꯫ ꯑꯗꯨꯕꯨ ꯁꯟꯖꯌꯗꯤ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯗ ꯆꯪꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛ ꯕꯦꯔꯦꯛꯂꯣꯝꯗ ꯆꯪꯈꯤꯗꯦ꯫ ꯋꯥꯐꯝ ꯑꯁꯤ ꯁꯧꯔꯚꯅ CBIꯗ ꯄꯤꯕ ꯄꯥꯎꯈꯨꯝꯅꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯁꯟꯖय ꯑꯍꯤꯡ ꯄꯨꯡ 4:04 ꯆꯠꯂꯛꯄ ꯃꯇꯝꯗ ꯁꯦꯃꯤꯅꯥꯔ ꯍꯣꯜ ꯑꯗꯣꯝꯗ ꯆꯠꯈꯤꯕ ꯎꯔꯝꯃꯤ꯫ ꯂꯣꯏꯅꯅ ꯃꯍꯥꯛꯀꯤ ꯃꯉꯛꯁꯝꯗ ꯕ꯭ꯂꯨꯇꯨꯠꯀꯤ ꯍꯦꯗꯐꯣꯟ ꯑꯃ ꯌꯥꯟꯕ CCTVꯗ ꯅꯤꯡꯊꯤꯖꯅ ꯎꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯗꯒꯤ ꯊꯣꯔꯛꯄ ꯃꯇꯝꯗꯗꯤ ꯃꯍꯥꯛꯀꯤ ꯕ꯭ꯂꯨꯇꯨꯠ ꯗꯤꯚꯥꯏꯁ ꯑꯗꯨ ꯌꯥꯎꯔꯛꯈꯤꯗꯦ꯫ ꯃꯁꯤꯅꯤ ꯄꯨꯂꯤꯁꯅ ꯃꯍꯥꯛꯄꯨ ꯐꯥꯕ ꯃꯇꯝꯗꯁꯨ ꯕ꯭ꯂꯨꯇꯨꯠ ꯗꯤꯚꯥꯏꯁ ꯑꯗꯨ ꯂꯩꯈꯤꯗ꯭ꯔꯕ ꯗꯣꯛꯇꯔ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯇꯥꯔꯝꯈꯤ꯫ ꯕ꯭ꯂꯨꯇꯨꯠ ꯗꯤꯚꯥꯏꯁ ꯑꯗꯨ ꯀꯅꯦꯛ ꯇꯧꯕꯗ ꯏꯔꯥꯏ ꯂꯥꯏꯅ ꯁꯟꯖꯌꯒꯤ ꯕ꯭ꯂꯨꯇꯨꯠ ꯑꯗꯨꯒ ꯃꯁꯥ ꯃꯊꯟꯇ ꯀꯅꯦꯛ ꯇꯧꯈꯤ꯫ ꯃꯁꯤꯅ ꯇꯥꯛꯏ ꯃꯗꯨꯗꯤ ꯕ꯭ꯂꯨꯇꯨꯠ ꯗꯤꯚꯥꯏꯁ ꯑꯗꯨ ꯁꯟꯖꯌꯒꯤꯅꯤ ꯍꯥꯏꯕꯁꯤ꯫ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯡꯗꯤ ꯍꯥꯟꯅ ꯃꯤꯌꯥꯝꯗ ꯑꯅꯤꯔꯛ ꯑꯍꯨꯝꯂꯛ ꯂꯤꯈ꯭ꯔꯦ꯫ ꯃꯁꯤꯗ ꯍꯥꯠꯄꯒꯤ ꯃꯑꯣꯡ, ꯆꯥꯕ ꯊꯛꯄꯒꯤ, ꯆꯠꯊꯈꯤꯕꯒꯤ ꯊꯕꯛ, ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯄꯨꯂꯞ ꯁꯝꯖꯤꯜꯂꯀꯥꯟꯗ ꯃꯍꯥꯛꯅ ꯅꯨꯃꯤꯠ ꯑꯗꯨꯗ ꯆꯠꯊꯈꯤꯕ ꯊꯕꯛꯁꯤꯡ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯄꯨꯂꯤꯁꯅ ꯑꯃꯨꯛ ꯍꯟꯅ ꯅꯩꯅꯔꯕ ꯋꯥꯐꯝꯁꯤꯡ ꯑꯃꯗꯤ CBIꯅ ꯑꯃꯨꯛ ꯍꯟꯅ ꯄꯣꯂꯤꯒ꯭ꯔꯥꯐ ꯇꯦꯁ ꯇꯧꯕꯒꯤ ꯋꯥꯐꯝ ꯑꯗꯨꯅꯤ꯫ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯅꯨꯃꯤꯠ ꯑꯗꯨꯗ ꯕꯦꯔꯦꯛꯇ ꯂꯥꯛꯂꯒ ꯃꯍꯥꯛ ꯌꯨ ꯊꯛꯂꯒ ꯇꯨꯝꯊꯈꯤ꯫ ꯑꯁꯨꯝꯅ ꯀꯦꯁ ꯑꯁꯤꯒꯤ ꯃꯇꯥꯡꯗꯁꯨ ꯃꯤꯑꯣꯏ 8 ꯄꯣꯂꯤꯒ꯭ꯔꯥꯐ ꯇꯦꯁ ꯇꯧꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯑꯆꯨꯝꯕ ꯄꯨꯊꯣꯛꯅꯅꯕꯒꯤꯗꯃꯛ ꯑꯃꯒ ꯋꯥꯐꯝꯁꯤꯡ ꯃꯥꯟꯅꯗꯕ ꯋꯥꯐꯝ ꯀꯌꯥꯃꯔꯨꯝ ꯊꯣꯛꯂꯛꯂꯤ꯫ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯑꯃꯃꯝꯇ ꯋꯥꯍꯪ ꯄꯥꯎꯍꯪꯕ ꯃꯇꯝꯗ ꯀꯦꯁꯁꯤꯡ ꯑꯁꯤꯗ ꯑꯃꯒ ꯑꯃꯠꯇ ꯆꯦꯟꯅꯗ꯭ꯔꯦ ꯍꯥꯏꯕꯁꯤ ꯈꯪꯏ꯫ ꯁꯨꯞꯅꯇꯪꯒꯤ ꯁꯟꯖय ꯔꯥꯏ ꯅꯠꯇꯅ ꯁꯟꯖय ꯔꯥꯏꯒꯤ ꯃꯍꯥꯛꯀꯤ ꯇꯥꯏꯝꯂꯥꯏꯟ ꯄꯨꯂꯤꯁꯅ ꯃꯌꯦꯛ ꯁꯦꯡꯅ ꯄꯨꯊꯣꯔꯛꯂꯤ꯫ ꯇꯝꯊꯤꯕ ꯊꯧꯗꯣꯛ ꯑꯃ ꯊꯣꯛꯍꯜꯂꯕ ꯃꯇꯨꯡꯗ ꯃꯁꯥꯗ ꯀꯔꯤꯃꯠꯇ ꯅꯥꯆꯨꯡꯕ ꯌꯥꯎꯗꯨꯅ ꯂꯩꯊꯣꯛꯄ ꯉꯝꯕ ꯃꯤꯍꯥꯠꯄ ꯑꯉꯛꯄ ꯑꯃꯅꯤ꯫ ꯄꯨꯂꯤꯁꯀꯤ ꯃꯔꯛꯇꯗ ꯌꯨ ꯇꯞ ꯇꯥꯏꯅ ꯊꯛꯂꯒ ꯀ꯭ꯔꯥꯏꯝ ꯇꯧꯔꯒ ꯍꯜꯂꯛꯂꯒ ꯅꯤꯡꯉꯥꯏꯗꯅ ꯄꯨꯂꯤꯁꯀꯤ ꯕꯦꯔꯦꯛ ꯑꯗꯨꯗ ꯂꯩꯊꯣꯛꯄ ꯉꯝꯕ ꯁꯟꯖय ꯔꯥꯏꯅꯤ꯫ ꯑꯁꯨꯝꯅ ꯁꯟꯖय ꯄꯨꯂꯤꯁꯅ ꯐꯥꯕ ꯂꯥꯛꯄ ꯃꯇꯝꯗ ꯄꯨꯂꯤꯁꯀꯤ ꯕꯦꯔꯦꯛ ꯑꯗꯨꯗ ꯃꯍꯥꯛ ꯇꯨꯝꯗꯨꯅ ꯂꯩꯔꯝꯈꯤ꯫ ꯊꯧꯗꯣꯛ ꯑꯗꯨ ꯊꯣꯛꯇ꯭ꯔꯤꯉꯩ ꯑꯃꯗꯤ ꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡꯒꯤ ꯃꯥꯒꯤ ꯂꯣꯀꯦꯁꯟ ꯑꯃꯗꯤ CDRꯒꯤ ꯔꯦꯀꯣꯔꯗ, ꯃꯍꯥꯛꯀꯤ ꯃꯨꯚꯃꯦꯟꯠ ꯄꯨꯝꯅꯃꯛ ꯄꯨꯂꯤꯁꯅ ꯑꯉꯛꯄ ꯉꯥꯛꯇ ꯑꯣꯏꯈꯤ꯫ ꯊꯧꯗꯣꯛ ꯑꯁꯤ ꯊꯣꯛꯇ꯭ꯔꯤꯉꯩꯒꯤ ꯑꯣꯒꯁꯠꯀꯤ ꯇꯥꯡ 9ꯒꯤ ꯊꯧꯗꯣꯛ ꯑꯁꯤꯗ ꯄꯨꯂꯤꯁꯅ ꯍꯦꯛ ꯐꯪꯕꯒ ꯍꯣꯁꯄꯤꯇꯥꯜꯒꯤ CCTV ꯔꯦꯀꯣꯔꯗ ꯑꯃꯗꯤ DVR ꯄꯨꯝꯅꯃꯛ ꯀꯨꯞꯅ ꯌꯦꯡꯁꯤꯟꯈꯤ꯫ ꯁꯦꯃꯤꯅꯥꯔ ꯍꯣꯜ ꯑꯗꯨꯒꯤ CCTVꯗ ꯃꯤꯑꯣꯏ 15 ꯇꯣꯉꯥꯟꯕ ꯊꯕꯛ ꯊꯧꯔꯝꯗ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕ ꯃꯤꯑꯣꯏ 15 ꯄꯨꯂꯤꯁꯅ ꯐꯥꯒꯠꯇꯨꯅ ꯋꯥꯍꯪ ꯄꯥꯎꯍꯪꯈꯤ꯫ ꯃꯈꯣꯏ ꯃꯤꯍꯥꯠ ꯑꯁꯤꯒ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇꯗ ꯃꯔꯤ ꯂꯩꯅꯔꯝꯗꯦ꯫ ꯃꯔꯝ ꯑꯁꯤꯅ ꯄꯨꯂꯤꯁꯀꯤ ꯋꯥꯍꯪꯒꯤ ꯄꯥꯎꯈꯨꯝ ꯆꯨꯝꯅ ꯅꯤꯡꯊꯤꯅ ꯄꯤꯕꯅꯤꯅ ꯃꯈꯣꯏ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯨ ꯆꯦꯟꯅꯗꯦ ꯍꯥꯏꯅ ꯂꯧꯈꯤ꯫ ꯁꯨꯝꯅꯇꯪꯒꯤ ꯕꯦꯔꯦꯛꯇ ꯇꯨꯝꯗꯨꯅ ꯂꯩꯕ ꯁꯟꯖय ꯅꯠꯇꯅ ꯑꯁꯨꯝꯅ ꯑꯣꯒꯁꯠꯀꯤ ꯇꯥꯡ 9 ꯑꯃꯗꯤ 10 ꯄꯨꯡ 3ꯗꯒꯤꯅ 4 ꯐꯥꯎꯕꯗ ꯁꯦꯃꯤꯅꯥꯔ ꯍꯣꯜꯗ ꯁꯟꯖय ꯅꯤꯡꯊꯤꯖꯅ ꯄꯨꯂꯤꯁꯅ ꯎꯔꯝꯃꯤ꯫ ꯍꯣꯜ ꯑꯗꯨꯗ ꯑꯅꯥꯕ ꯑꯃꯒꯤ ꯃꯅꯥꯛꯇ ꯆꯠꯄꯗꯨꯁꯨ ꯎꯔꯝꯃꯤ꯫ ꯁꯟꯖयꯒꯤ ꯚꯤꯗꯤꯑꯣ ꯑꯗꯨ ꯑꯅꯥꯕ ꯃꯤꯑꯣꯏ ꯍꯥꯏꯕꯗꯤ ꯁꯔꯨꯛꯀꯤ ꯃꯌꯥꯝꯕꯗ ꯌꯦꯡꯍꯟꯈꯤꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯥꯅꯤ ꯁꯤꯗ ꯂꯥꯛꯂꯤꯕꯁꯤ ꯁꯟꯖयꯅꯤ ꯍꯥꯏꯕ ꯆꯞ ꯆꯥꯅ ꯇꯥꯈꯤ꯫ ꯑꯁꯨꯝꯅ ꯄꯣꯁꯠꯃꯣꯔꯇꯦꯝꯒꯤ ꯔꯤꯄꯣꯔꯠ ꯂꯥꯛꯈꯤꯕ ꯃꯇꯝꯗꯁꯨ ꯄꯣꯁꯠꯃꯣꯔꯇꯦꯝꯗ ꯗꯣꯛꯇꯔ ꯑꯁꯤ ꯅꯨꯃꯤꯗꯥꯡ ꯆꯥꯛ ꯆꯥꯈꯤꯕ ꯃꯇꯨꯡ ꯄꯨꯡ 4 ꯂꯩꯔꯒ ꯃꯍꯥꯛ ꯁꯤꯈꯤꯕꯅꯤ ꯍꯥꯏꯕꯁꯤ ꯏꯔꯥꯏ ꯂꯥꯏꯅ ꯈꯪꯈꯤ꯫ ꯃꯍꯥꯛꯀꯤ ꯆꯈꯥꯎꯗ ꯑꯟꯗꯥꯏꯖꯦꯁꯇꯤꯕ ꯐꯨꯗꯁꯤꯡ ꯌꯥꯎꯔꯛꯈꯤ꯫ ꯂꯣꯏꯅꯅ ꯗꯣꯛꯇꯔ ꯑꯗꯨ ꯄꯨꯡ 12:02ꯗ ꯆꯥꯛ ꯆꯥꯈꯤ ꯍꯥꯏꯕꯁꯤꯁꯨ ꯑꯆꯨꯝꯕ ꯋꯥꯐꯝꯅꯤ꯫ ꯃꯁꯤ ꯃꯍꯥꯛꯀ ꯂꯩꯃꯤꯟꯅꯔꯤꯕ ꯍꯣꯁꯄꯤꯇꯥꯜꯒꯤ ꯁ꯭ꯇꯥꯐ 4ꯅ ꯄꯤꯕ ꯄꯥꯎꯈꯨꯝꯗꯁꯨ ꯆꯞ ꯃꯥꯟꯅꯅ ꯍꯥꯏꯈꯤ꯫ CCTVꯗ ꯄꯨꯡ 4ꯗ ꯁꯟꯖय ꯆꯪꯈꯤꯕꯅꯤ꯫ ꯃꯁꯤꯒꯤ ꯃꯈꯥ ꯇꯥꯔꯛꯄꯗ ꯊꯣꯛꯄ ꯊꯧꯗꯣꯛꯁꯤꯡꯗꯤ ꯃꯤꯌꯥꯝꯗ ꯍꯥꯟꯅ ꯂꯣꯏꯅ ꯇꯝꯖꯈ꯭ꯔꯦ, ꯁꯝꯖꯤꯟꯖꯒꯦ꯫ ꯂꯣꯏꯅꯅ ꯇꯥꯗ꯭ꯔꯤꯕ ꯑꯞꯗꯦꯠ ꯈꯔꯗꯨ ꯃꯤꯌꯥꯝꯗ ꯂꯥꯛꯆꯒꯦ꯫ ꯑꯁꯨꯝꯅ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯊꯧꯗꯣꯛ ꯑꯗꯨ ꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯁꯧꯔꯚ ꯑꯉꯛꯄ ꯐꯥꯎꯈꯤ꯫ ꯄꯥꯎ ꯑꯁꯤ ꯇꯝꯒꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯁꯟꯖयꯗ ꯀꯣꯜ ꯇꯧꯈꯤ ꯑꯃꯗꯤ ꯆꯥꯛ ꯆꯥꯃꯤꯟꯅꯁꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯄꯨ ꯃꯐꯝ ꯑꯗꯨꯗ ꯀꯧꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯄꯨꯂꯤꯁꯅ ꯀꯣꯏꯊꯤ ꯊꯤꯔꯤ ꯍꯥꯏꯕꯅꯆꯤꯡꯕ ꯍꯥꯏꯕꯗ ꯃꯍꯥꯛꯅ ꯗꯦꯛꯇꯥ ꯍꯣꯡ ꯌꯦꯡꯒꯦ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯍꯥꯏꯔꯒ ꯆꯥꯛꯁꯨ ꯆꯥꯗꯅ ꯃꯍꯥꯛ ꯊꯧꯁꯥꯗꯅ ꯆꯠꯈꯤ꯫ ꯆꯥꯛ ꯆꯥꯈꯤꯗꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯕꯦꯔꯦꯛꯇ ꯆꯠꯂꯒ ꯑꯃꯨꯛ ꯌꯨ ꯊꯛꯇꯨꯅ ꯅꯨꯡꯉꯥꯏꯅ ꯃꯐꯝ ꯑꯗꯨꯗ ꯇꯨꯝꯗꯨꯅ ꯃꯍꯥꯛ ꯂꯩꯈꯤꯔꯝꯃꯤ꯫ ꯄꯨꯂꯤꯁꯅ ꯃꯍꯥꯛ ꯇꯁꯦꯡꯅꯃꯛ ꯊꯧꯗꯣꯛ ꯑꯁꯤꯗ ꯆꯦꯟꯅꯔꯦ ꯍꯥꯏꯕꯁꯤꯗꯤ DVR ꯑꯃꯗꯤ CCTVꯅ ꯃꯨꯟꯅ ꯔꯤꯄꯣꯔꯠ ꯑꯗꯨ ꯈꯪꯂꯕ ꯃꯇꯨꯡꯗ ꯃꯍꯥꯛ ꯃꯁꯥ ꯐꯥꯕ ꯂꯥꯛꯈꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯃꯔꯥꯜ ꯌꯥꯖꯈꯤ꯫ ꯃꯍꯥꯛ ꯃꯁꯥꯅ ꯃꯍꯥꯛ ꯐꯥꯁꯤ ꯇꯧꯔꯒ ꯍꯥꯠꯂꯨ, ꯃꯍꯥꯛ ꯐꯥꯕꯗ ꯅꯨꯡꯉꯥꯏꯇꯕ ꯂꯩꯇꯦ ꯍꯥꯏꯗꯨꯅ ꯋꯥꯐꯝ ꯑꯁꯤ ꯑꯗꯨꯃꯛ ꯄꯨꯂꯤꯁꯇ ꯐꯣꯡꯗꯣꯛꯈꯤꯕ ꯂꯩ꯫ ꯄꯨꯂꯤꯁꯀꯤ ꯋꯥꯍꯪ ꯄꯥꯎꯍꯪ ꯂꯣꯏꯅ ꯃꯁꯥꯅ ꯂꯣꯏꯅꯃꯛ ꯌꯥꯖꯈꯤ꯫ ꯄꯨꯂꯤꯁꯇ ꯃꯍꯥꯛ ꯁꯤꯀ꯭ꯋꯦꯟꯁ ꯄꯨꯝꯅꯃꯛ ꯂꯣꯏꯅꯁꯨ ꯍꯥꯏꯖꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕ ꯁꯧꯔꯚꯇ ꯄꯨꯂꯤꯁꯅ ꯋꯥꯍꯪꯈꯤ꯫ ꯃꯌꯥꯝꯕ ꯍꯣꯁꯄꯤꯇꯥꯜꯗ ꯂꯥꯌꯦꯡꯂꯤꯕꯅꯤ꯫ ꯁꯧꯔꯚꯁꯨ ꯁꯤꯚꯤꯛ ꯚꯣꯂꯨꯟꯇꯤꯌꯔ ꯑꯃꯅꯤ꯫
नुमित अदुदा महाक लोइनना किलोमीटर 15 रोम लापा रेड लाइट अमदा मखोई अनि पुन्न चटकी महाकती रेड लाइट अदुदा संखी संजयदी चंखी दे हाइबो वाफम सी सौरभना पुलिस त तमलखिबो वाफम तसेनबा महाक चंगद्रिबदु थौदोक असे पांगथोकना ननबगिदबा महाक हानदगी सेम सादुनो लेरिब्रा हाइबो वाफम असे हॉस्पिटल अदुदा लाकी हॉस्पिटल लाकोदा नुमित अदुदा महाक सेल याउदबदगी ममानबदगी सेल पुरुग मयुंद चटकी हाइबो वाफम से हारमी अदुबु संजयदी हॉस्पिटल अदुदा चंखी मतम अदुदा सौरभना नाहक बेरेक्ट चलोइद्रा हाइबो मतमदा चलोइ हारगा हॉस्पिटल चंखी मसिना ताकपदी हॉस्पिटल असिदा हानदगी महाक पाउ फंगलब्रा थौदोक असे थोकदोरे हाइबसि महाक खंगलब्रा नत्रगा महाकी तुम्फम बेरेक्ट चत्तदना अहिंग अदुदा हॉस्पिटल अदुदा चंगलिबदु करिगिनो हाइबसिनी हौजी हौजी सीबीआईना वहंग असिगी पखुम थीरिबा अमरोमदा संजय हारिबा मियो असिना हाइनिंगबा हाइरबसु पुलिसना असिबा डॉक्टर अदुगी पोस्टमार्टम रिपोर्टा मंगक्सम स्ट्रेंगुलेशन मंगक्सम मेखाइबने हाइबसि मसिदमुंग नैनबा याबा वाफमदी संजय हारिबा मियो असे हाना महाक बॉक्सिंग सानारम मियो अमनि महाना पुलिस स्टेटमेंट अमा पिकी स्टेटमेंट अदुदा नुपीदु मतौ करम हालि हाइबा मतमदा थौदोक असे पांगथोकनबगी महान होनरपदा नुपी अदुना लाउबदगी लाउरिबदु मी तादनबा महाना मखौरी कन पाइसनकी नुपी अदुना दम लोइद्रिबा फावबा मखुत अदुना कन्न मेशिन की हाइबा वाफम असे मपांगन कलबा संजय बॉक्सिंग की सानारु प्लेयर अमसु ओइरमबनिना मंगक्समदा मी अमबु मेचिनदुना थंबा हाइबसि मंगोदा अरुबा नथि असुमना जूनियर डॉक्टर अदुबु सोर फुंद्रिबा फावबा मंगक्समदा मेचिनदुना थंबा हाइबसि संजयगिदी अरुबा वाफम अमा नथि हौजिक लुरिबा वाफमदी संजयना महाकी वाफम होंदोरकलिबसि कमदोगदोरि लाकदोरिबा सेप्टेम्बर की मंगादा सीबीआई की रिपोर्ट पुलिस की रिपोर्ट पुनमक्सिंग असे खोमजलगा अमुखना पॉलीग्राफ टेस्ट तौकिबसिंग अदुगी रिपोर्ट लोइर मतुंगदा सीबीआई ना करी करी अमुक पिरक्कदगे हाइबो वाफमदुदी ngaimiनबा तारे अमरोमदा ममता बेनर्जी महाक मसामना थौदोक असी हेक ताखिबगा नोंगाल मतुंगदा महाक लोइनना महाक मियाम अदु सरोकता चौबा रैली म चले मियामना ngakलिबदी लेंगाकसु ममता बेनर्जी गिन महाकना रैली चलबदु करम्बा लेंगाकतन महाक स्टेट थोलिबा थौदोक अदु खुदक्ता महाकना लोइसिनबा होनबगी महुत्ता महाकना रैली चलगा नुंगाइतबा फोंदोलिबदु कनादन लेपाकदुगी चीफ मिनिस्टर लेपाक अदुदा थोकपा थौदोकती महाकना जुडिशियलगी ओइबा तोंगा तोंगाबा थबक थोरमसिंग लौखलगसु रैली चलिबदु कनादा चलिबनु हाइबसि मियामनासु संभमनबदि फावरि अमोरे थौदोक असिदा ngaimiनखिबा तारि अपडेट मचा मचा लाको मतमदा तोंगा तोंगाबा केससिंगी मरक्ता खरा हापसिनजरके थौदोक वाथोकती मयाम थोगले अदुबु कोलकाता की केस असिना डॉक्टर अमदा थोकपा केस मियामना लुमना लोबुगम तौ अदुबु डॉक्टर अमना तब मिचम कयादासु थौदोकसिंग असि थोगले नैनरिबदि वारिसिंग असि तारगा अखोइना मदुगी इंटरेस्ट लोबुदु नथि वाफमसिंग असि तारगा मिट नाकोंसिंगबदुनि अखोइगिसु इचलिसा कया मरम लै असिगुम्बा थौदोक थोलकपा मतमदा अखोइगिसु इचलिसे कया मरम लै मतम अदुदा अखोइना करी खोंथांग अदुगा अखोइना करी तौगदगे हाइबा वाफम अदुनि ngasiगी केस असे लोइसलकदा मुजफ्फरपुर बिहार दा थोकपा थौदोक अमा अमदि आसाम दा थोकपा थौदोक अनि मथंग मथंग अमु लिजरी पोनिंग लक्सिंग ओबा सिंग लोक्सनबियो फतबदि नाकंदा थंबियो मुजफ्फरपुर मफम असिदा नुपी मचा अमदा मियोय तरुना इज्जत महलगा हालगा हुंदोकलंबगी केस अदुगी अपडेटती मखा लाक्त्रिंगै चरक असिदा अमुक मफम असिदा थौदोक अमा थोले साइकिल दा मियोय अहुमना बैग अमा इल्लगा चलम यामना लुमना पुरम बैग अदुगी मनुंगदा खरी यावरिबगी अदुबु मखोइना तौरिबा थबक्तु मथक्ता लैबा सीसीटीवी ना निंगथीजना उरम थौदोक थोकपम बिहार मुजफ्फरपुर हारिबा मफम असिदा थोकिबा थौदोक इमुंग अमगी मियोय पुलप पुल्लगा प्लान अमा तौदुना नुपा अदु गोहादा थबक तौदुनु लैबा मियोय अमनि इमुंग असिदा लैबा मचा नुपीगा नुंगसिनजबन नुंगसिनरिबि नुपी असिना गोवादा थबक तौरिबा नुपा अदु इमुंग मनुंगदा लोहोंबगी वारि सानसे हाइदुनु कौखि लोइनना इमुंग मनुंगी मियोय सिंग पुलप मानरगा मियोय अदु हाथोखि अदुगा बैग अमदा हापचिलगा कनासु खंगलरोय उररोय हाइदुना मतुम मतुम कक्थलगा सोरोक कि मताइदा होंदोकलंबगी केस अमखक अदुबु हालिबगी मरम असिनी मियामना ngakkadorbasi kari maramgidamak nupi aduna kauraga halibano nungsiba nupabu nupina kauraga hatpa yabra asumna chena nungsinaba nungsinabi ani sigi maming nupa si maming na Jai Prakash nupi sigi maming na Lalita asumna kau makhweni yamna nungsinaba nupa nupin tasengna thajaba manglakpadagi thaudok asi thokibani makhweni nungsinabagi mari asi sahi ahum longi mari leram मखोइनी की मंगलान कया मरुमंकी लुहोंगनी पुन्ना लेमिनगनी नुंगसी चानना लेमिनगनी मखोइनी अमत्तो ओइनसु थाजनबा यामना नुंगसिनबा नुपा नुपिन अचेतपा मरी कया थदनबा ngamba हाइबसी चिंगनबा हाइबो वहाई असिदगी पुनमक ngami चिंगनबाबु थोकलबदी नुंगसिबगी मरीसु
nungsiba hengatnabagi mahutta chingnaba adumak hengalaki masidagi nungsiba mari haibase kainanabagi machak laki masidi nungsinaba khudingda tattana thokpa thaudo wathoksing adubu nungsinabada chingnei haiduna hekta makhat kadra hal ibasigi maram amadi lefam thoktra maram aduni makhada amuk tamjarakadori base August ki tang 16 masagi sehi kulhumdoi dangaribi nupi mamingna Lalita Amaronda sorok ki matai amada haksangi matup oiraba saruk khara hatlaga kakthalaga hundolamba thenaki madudagi police na CCTV ki footage da miyoi kharana asiba haksang du cycle amada haplaga inba uki madudagi yauriba miyoi sing adu police na mathang phagalangna honabada miyoi ama phaki maduda thaudo asi mahakki nungsinaba nupi na thonbani haibasi Jay amadi Lalita gi wafam video ama viral orakpadagi laman khumbagi damak tholokpani haiduna police na phariba miyoi adudagi khangba ngamki makhatana Lalita amadi Jay makhoi ani yamna nungsinaba nupa nupini asumna makhoi ani noma video call da wari sanaba aduda Lalita gi kada nupa amakhak uki maduda Jayna Lalita gi kada leriba nupa adu kanano haina hangi adubu wafam adu Lalita na phanayam sengdoknabasu Jayna thajakide maramdi Jayna Lalita bu adugi matik nuksijai mahakki kada masak khangdaba mi ma leibadu mahak atamna na yamna nungaikide wafam asidagi makhoi ni gi marakta chingnabagi wafam ama laki nungsina na chet na makhoi ani nungsina dunu leiribadu chingnabadunu maram oiraga nungsinabagi marida thajanadaba noma gi asum hengalaki noma nungsinabagi mahuta noma gi chingnaba asum hengalakuna Jay gi thamoida yamna chakpa haifam khangdaba ama oiki wafam asi police na wahang pahangliba miyoi aduna police ta thamba wafam ne Jay amadi Lalita makhoi ni matau karamna nungsinaraki Jay hariba miyoi sigimagi mane sing thokpa ama Lalita khoina leriba khungang aduda mayumpal manegi manakta toine chatpa matamda mahak Lalita ga khangnarakhiben madudagi makhoi ni nungsinaraki makatarakpada education gi lamda Lalita na mahak makatana further studies ki dama khonaki amadi Jayna Goa da mahak generator semagi thabak amakhak tawi asumna mafam adu da mahana thabak subadai fanglakpa senpham adu thagi lupali sing manga Lalita da piram masina mahaki mahi masing tambadu da mateng pangnanabagi da makhonabani haiduna Jay gi apokpi mamana wapamasi tamli mamang thakta November gi thada makhoi ni luhongna nanbagi da makta imung manungo wari sanaba lei haiki loinana Jay gi mapa chathokibadagi luhongbagi numit lepna khidabani haina apokpi mamana asumna tam thogdok asi thoktringai gi wafam kharadi apokpi mamana police ta asumna tamlai makhoi ni video call da wari sanaba matamda Lalita gi kada nupa hama ukhi wafam asi mamada su Jayna tamlami uriba nupa du kanano haiduna macha nupa na hangba matamda wafam asigi matangda makhoi ni shaunaba haibadu oiki nongma Jay leitaba matamda mamada phone toraki phone toraga nacha nupa ga aiga luhongba ngamloi luhongbagi damak nakhoina ahal laman singa wa ngangnaribadu makhatana topiu ai luhongba ngamloi nacha nupa lamchat yamna kami mahak warak watemo maga aiga kaidonungda thungnaroi haiduna Lalita hariba nupi asina Jay gi mamada phone torokibaleki wafam asi Jay da mamana tamki hadubu mahakti yamna chetna nungsina jabani khanduna mamada tamliba wafamado saunabagi khara hainaribani haiduna mahakti waraujadunu leki amaronda Lalita gi imung manungda yamna wafam asi kanchilaki madudi Jay ga lapthokna nanabagi dama asum Lalita da pressure piki Lalita so haribadu yauksinki maram asina Jay di yamna chakchaba oiram makhoi ni gi nungsinari chahi ani ahum gi lambida namina kiba photo video se machano pi ga chetna nungsinai haibadu utpa yana nabagi dama Jayna makhoi gi mabung mapa singda video photo thajin khiram asumna video photo sing thajanba adu machano pi ga achetpa mari lenei haibadu yana nabagi dama atopata thajadanaba kariguma mangonda thajadraba mahakna Lalita bu lowdaba taragadi mahak masa mathata sijagani haibani chingba wafam phawwa phongdokiba leki hadubu wafam astigi minungsi lakadra hairaga mahakti imung manung aduna video thadoroktunu viral ohelle haiduna hena asawba phawki masigi matungdagi Goa da thabak tawdunu leiriba machano pabu nupi asina luhongbagi damak wari sanasi haiduna kawi hairamaga mahak nupi adugi manakta chatkibani madudagi machano pa amukhana halaktre haiduna apopi mamana police ta tamname asumna tawdok asigi matungda mahakut themlaga Goa dagi kauthoklaga imung manunggi miyoi singna
lohongbagi wari sanase haiduna imungda wari sanaki wari sanabaduna karigidamukta video viral oiraglibano video sinangna karigi thadoklibano haiduna mahaki mabung mopa ani mapa loinana sagegi mi ama yauraga mahakpu phubu chaiba tawki masigi matungda thang ama puthoroktuna mangak samda thangna lenki mahak imung aduda adumak thawai mangki madugi matungda masa matup kaya thongna kaklaba matungda bora amada haplaga mahakki machin manaoksing cycle da bag amada haplaba matungda lambi gi matai amada hakchang gi matup singdu hundok lamki masigi matungda police na asiba masa adu masak khangna na bhonaki asiba hakchang adu jai gi hakchang ni haiba khangki amaromda mamana su lohongbagi dama wa ngang na ba sakhiba machano pa halaktaba matamda soidina ma khangba tabani shiraga leramlaba machano pa du lalita gi imung da sakhiba da sibani haibasi irai laina police na su investigation tawba matamda CCTV gi footage da imung manungi miyoi singna bag amada hapliba amadi puri badu jai gi hakchang ni haibadu irai laina khangki asumna wahang pa hangwadagi miyoi amakhak phagatpa ngamli ayamba imung manungi miyoi singdi haujiksu makhoi lotunu lai yamna yangna makhoi police na soidana phagani haibagi thajaba lai adubu apopi mama ngasishu machano pa halakini haiduna ngaidunu lai ngasigi special crime update asigi mari shuba tangkak to puduna lakchari basi august ki tang kun ga mathoida nupi ama tuition halakpa matamda mioi ahumna rep chathaki maduda chenaba tabjul islam hairiba mioi asi police na phagatki loinana chenaba mioi anishu police na phana na ba kan honari marakasida pharaba tabjul ahing pung ahum tarakpa aduda crime scene gi recreate tawna bagidama police ki team amana mahak puduna chatki makhoini izat mahan khiba mafam amadi nupi masa du pharaga puchin khiba mafam na chingba du pung ahum lom taba matam aduda mangonda takhanki asumna amambagi khudong chaba lawraga crime scene recreate tawna na honari da mafam adudagi mahak chenki asumna mahak chenki badudagi pung anirom thiba khangdana leram pukri ama manak adudale pukri adugi mapan adumaktadani thodok thokkibasu NDRF ki miyoi sing pung ani changduna koithi thibada pukri adugi manungdagi tabjul islam asiba hakchang oina phangki hauju miyamna hairagliba wafamdi thodok adu police na encounter tawbani mara leba miyoi adu mafam aduda crime scene recreate tawbagi namada police na pukri aduda namsinduna hatpani haiba wafamasi amabu oirabasu state adugi chief minister Hemanta Biswasna aikhoigi sarkar gidi khutakta action lawbaduni fattaba mibu action lawba haibasida miyamna karigidamukta waroribano kolkata da thokiba thodok adu Mamta Banerjee na action khutakta lokhalamlabadi asuk yamna wanaroidabani adubu fattaba siguma mi singa sigi mathakta action lokhatpada karigi miyamna warogadoribano haina mahamna hairi amaronda phana yamna mara leirabasu phariba midu police na mafam aduda encounter tawbani haiduna thawong adu yaningdi haina phongdoknarapsu yaw miyamgi wakhandadi kari phawi comment tobiram tonga ba Assam da leriba Muslim gi Bidhayak Abdul Rasidna miyoi adu sikibida karisu yaningdaba leiti mahakna Islam kangbubu chenthahali maramasina mahak ama sikibida Islam da karigumba amata akaiba leiti asumna asiguma mi asidi malem asidagi muthat khigedabani haiduna phongdongnarak amaromda mafam adu da leriba Muslim kangu singa tabjul gi poloiba yawba yaro makhoi gi imung manung social boycott tawre loinana miyamgi mongpham leiriba aduda mahaki haksang poloiba yaroi phumba yaroi haiduna athingba pikre mahakumba asina Assam da leiriba Muslim kanglup singda miyamna tukachaba hangoiba hena pongna hangadore asigumba phattaba sidi Muslim oirabasu aikhoigi marakta leiba yati imung manung su boycott tawre loinana mahak masasu miyam marakki leiriba kabarstan da phumba yaroi haiduna athingba pikhi asumna thodok aduda chenaba tabjul khudakta police na crime scene recreate tawnanaba pukhraga pukhi aduda sina leiramba miyamna kari khanbibagi comment section da comment bibiramo ngasigi damakta di matang asta mari shuba crime update loisinjare thoromasi kamdo bibagi thoromasi pamlabadi miyamna comment section da bibiramo makhatana dum honajarki thoromasi na ekhoida kanaba piribadi ekhoida mitna singba du khaktani asumna india gi state singda motlaba sigumba thodok wathok kya marum thokli malem asida nupi gi hak khongaunabada nomagi maming sakhalagli masana masabu mari suba super power da leriba lepak amani haina sauthok chaba lerabasu asigumba thodok wathok asida su khwaidagi makok thangba osilagli pikraba UP khaktada chahi amada mi lising nifu nupi gi punchi manghanba nupi de izat manghanba amadi tonga tona thodok wathok UP khaktana oili
अतोप स्टेट्सिंग पारुरगदि करी ओरंगनी पुनमपु खुरुमजरी सनाले पाक कंगले पांगना याइफरे।